Ngashigi Wari Asi 26 January 2014 da takhiba asengba thokdok amagi wari ni. Chahi khudingi celebrate tawba adugumna chahi adudasu 26 January gi parade ki damakta yamna kana sinlanglami. Amadi mafam adugi security gi damakta police officer mayam amagi duty su tarami. Makhoi mayam adugi maraktagi Ravi su ama oirami. Numidadu mahaki duty ki mafam adu yaunanaba ayuki pung marida mayumdagi tholatuna laklami. Mahaki bike adu thawduna laklami. Amadi mahakna mahaki duty ki mafam adu kharanganna yaunanabagi damak chiklaba amadi songlaba Asamba Lambi amada samduna laklami. Mahakna lambi aduda khara laklaba matungda mahakna lambi adugi mayai chabukta nupi macha ama famduna leiba urami. Nupi macha aduna lambi aduda pencilna karigumba ama iduna leirami. Ravina nupi macha adubu ubada macha aduda karigumba ama faurami. Madu oirabasu mahakna mahaki bike adu khamlami amadi nupi macha adugi manakta changduna nangi mamaga babagadi kadaita chatkare haiduna hanglami. Adubu nupi macha aduna Ravina hangliba adu thau saramde amadi lambi aduda yamna angakpa mongda karigumba ama iduna leirami. Maduda Ravina mahaki ghari aduda yenglami amadi mahak duty gi mafam adu yaubada thengnakhiba tare haiduna khalami. Maram aduna mahak maning leithokduna chatlami amadi bike aduda amuk famlami. Adubu mahakna maning leithoklaga yenglubada mahakna ukibadu mahak thajaba ngablamde amadi pungangaklami. Lambi da famduna leiramba nupi macha adu hauji lambi aduda leiba uramde. Ravina mafam adugi akoibada koyeng yenglami. Adubu nupi macha adu mafam adugi akoibada amadi anakpada uba fanglamde. Ravi mangonda thokliba thokdogasi karino haibadu confirm ama khanglamde. Adu oirabasu mahaki bike adu thawduna mahaki duty gi mafam adu tamna thawduna chatlami. Ravi na bike adu khara thawduna laglaba matungda ikhang khangutana mahakna mahaki bike adu kanagumba masak uba fangdraba mi amana control tawkhibagum tawrami. Mahakna ikang khangutana mahaki bike adu karigumba posak amada thomjinkhibagum su tawrami amadi mahak bike adu dagi ontharami. Mahaki bike adudi mathanta thawduna chatkhi amadi mafam adudagi khara thapna hawduna leirambo upambi amada yamna kanna thomjinki. Ravina uchinna china yamna wana hawgatuna mafam aduda chapleptuna leirami. Adubu Ravina mahaki maningda kanaguma ma leptuna leibagum tawrami. Maduda Ravina khudakta khanglei leithokduna yenglubada mahakna ngaihaki mamangda ukhiba nupi macha adu lambi da famduna pencil ama paiduna karigumma ma iduna leiramba thengnakhi. Nupi macha adugi mamai adu yamna thina soklami amadi mamaidagi isu khara chentharaklami. Nupi macha aduna yamna akiba midenga loidana lambi aduda yengduna su leirami. Nupi macha adubu ubada Ravi gi masa pumbagi tuwadu chapyunglami. Matang aduda nupi macha adu famlambadagi khango hawgalakhi amadi lambi adugi nakal amaromda chenduna chatkhi. Adubu yamna ngakpadi nupi macha adu lambi aduda thawduna lakpa truck amabu phawduna chatkhi. Mado ubada Ravi kimankhiduna yamna kanna laurami. Nupi macha aduna truck adu phawduna chatkibaga nupi macha adu mafam aduda uba fangkhide. Nupi macha adu malangda nungsigumna khangmang mangki. Ravina kina mahaki bike adu lokhalami amadi mafam adudagi bike adu thawduna chatlami. Ravi parade ground adu yawraklaba matungda confirm ama khanglamde. Mahaki mataw adu ubada mamanaba mana kaidawre haiduna hanglaklami. Maduda Ravina mangonda lambida tholakhiba thokdoksing adu mamanaba aduda loina tamkhi. Mahaki wari adu taraba matungda mahaki mamanaba aduna ngasidagi chahi kharagi mamangda lambi aduda chahi tareta fariba nupi macha ama truck amana taktuna sikhi. Numit adudagi lambi aduda mi kaya amana nupi macha adugi thawai adubu thengnaba yaunare haiduna hairakhi. Mamanaba adugi wahai adu tabada Ravi thajaba ngamlamde amadi pungangaklami. Adubu khaningai oiriba wafamdi nupi macha adu lambi aduda mathanta karamna lakhibano haiba asini. Amadi nupi macha adugi thawai aduna lambi aduda famduna pencil na kari iribano adomna kari khali commenta soitana haibiramo. Channel asigi viewers amadi subscribers singbu Manipuri horror history gi maikaidaki a very happy Republic Day. Facebook ta Manipuri horror story gi Facebook page fu follow to biramo.
Loinana karigumba wari asu mayamna pambi taragadi channel asibu subscribe tawiramo amadi video asibu like and share amamta tawiramo. Mathangi video da amu unarasi habisiga loinana yungkupam loyangan bana mayam pumnamakti kainabagi yathang nizari.